ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯀꯔꯝꯕ ꯊꯥꯛꯇ ꯍꯤꯡꯂꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯀꯨꯝꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯌꯦꯜꯍꯧꯃꯤ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞꯅ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯏꯄꯥꯆꯥꯁꯤꯡꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯌꯣꯟ ꯌꯦꯡꯗꯨꯅ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯪꯖꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯄꯥꯎ ꯇꯥꯔꯒ ꯃꯤꯇꯩ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯗꯅ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯇꯥꯗꯕ ꯑꯉꯥꯡꯕ ꯆꯥꯎꯅꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯆꯠꯇ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯤꯅꯕ ꯌꯥꯎꯗꯅ ꯂꯩꯈꯥ ꯇꯥꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯇꯝꯅ ꯑꯣꯏꯔꯛꯂꯤ꯫ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯌꯦꯠꯅꯕ ꯉꯥꯛꯇ ꯑꯣꯏꯔꯛꯂꯤ꯫ ꯚꯥꯔꯠ ꯑꯁꯤꯗ ꯂꯝꯗꯝꯁꯤꯗ ꯃꯤꯇꯣꯞꯅ ꯀꯨꯠꯂꯤꯡꯕ ꯃꯇꯧꯗ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯖꯔꯕ ꯃꯤꯇꯩ ꯐꯨꯔꯨꯞꯁꯤꯕꯨ ꯐꯣꯡꯅ ꯃꯤꯇꯩ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯈꯟꯊꯔꯨꯕꯗ ꯀꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯐꯝ ꯇꯤꯟꯐꯝ ꯀꯌꯥ ꯃꯤꯇꯣꯞꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯈꯛꯇꯗ ꯂꯥꯛꯄ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯅꯤꯖꯗꯨꯅ ꯂꯩꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯂꯝꯒꯤ ꯃꯃꯤꯡ ꯇꯣꯉꯥꯟꯕ ꯊꯣꯟꯖꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯁꯥꯔꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯀꯜꯆꯔ ꯃꯥꯂꯦꯝꯒꯤ ꯃꯤꯃꯥꯡꯗ ꯎꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤ꯫ ꯎꯠꯂꯤꯕ ꯀꯜꯆꯔꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨꯅ ꯃꯌꯥꯟ ꯇꯨꯌꯥꯟ ꯉꯥꯛꯇ ꯎꯠꯂꯤ꯫ ꯎꯠꯂꯤꯕ ꯀꯜꯆꯔꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯃꯁꯤꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯝꯗ ꯍꯧꯗꯣꯛꯂꯝꯕꯅꯤ꯫ ꯃꯁꯤꯅ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯕ ꯋꯥꯔꯤꯔꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯆꯥꯛ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯁꯛꯇꯨ ꯎꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯡꯂꯣꯟ ꯎꯗꯦ꯫ ꯎꯠꯂꯤꯕꯁꯤ ꯃꯤꯇꯩ ꯀꯜꯆꯔꯅꯤ ꯍꯥꯏꯔꯒ ꯖꯒꯣꯏ ꯑꯣꯏꯒꯦꯔꯥ ꯀꯔꯤꯕꯨ ꯑꯣꯏꯒꯦꯔꯥ ꯄꯪꯎꯠꯇ ꯎꯠꯂꯤ꯫ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯣꯛꯂꯝꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯎꯠꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯖꯤꯌꯥꯀꯜꯅ ꯃꯈꯥ ꯇꯥꯔꯦ꯫ ꯁꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝꯂꯦꯟ ꯀꯌꯥ ꯃꯤꯇꯣꯞꯀꯤ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟ, ꯊꯥꯡꯖꯤꯡ ꯂꯥꯏꯐꯝꯂꯦꯟ, ꯃꯥꯔꯖꯤꯡ ꯂꯥꯏꯐꯝꯂꯦꯟ, ꯍꯤꯌꯥꯡꯊꯥꯡꯒꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯂꯥꯏꯐꯝ, ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯝ, ꯆꯦꯡꯒꯩ ꯆꯤꯡ, ꯑꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ, ꯏꯉꯧꯔꯣꯛ, ꯒ꯭ꯋꯥꯔꯣꯛ, ꯃꯣꯟꯗꯨꯝ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯂꯦꯟ ꯀꯌꯥ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯨꯝ ꯆꯍꯤ 10 ꯐꯥꯎꯕ ꯂꯩꯔꯕ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯃꯤꯇꯩꯒꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯔꯕ ꯂꯥꯏꯐꯝꯂꯦꯟꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯛꯂꯣꯏꯗꯕ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯨꯟꯅꯗꯨꯅ ꯋꯥꯖꯥ ꯋꯥꯡꯅꯗꯨꯅ ꯑꯈꯟ ꯑꯔꯤꯡ ꯁꯤꯡꯅꯗꯨꯅ ꯋꯥꯏꯈꯨꯅ ꯐꯛꯂꯥꯡ ꯀꯥꯞꯄꯒꯤ ꯃꯇꯧꯗ ꯆꯤꯡꯊꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯄ ꯃꯇꯧꯗ ꯊꯧꯁꯥꯗꯅ ꯑꯔꯪ ꯑꯔꯥꯛꯀꯤ ꯆꯥꯎꯈꯠ ꯂꯝꯖꯦꯟꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯇꯁꯦꯡꯅ ꯐꯣꯡꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕ ꯐꯥꯎꯕ, ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯄꯨꯋꯥꯔꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯂꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏ ꯍꯥꯏꯔꯛꯀꯗ꯭ꯔꯈꯤꯕꯗꯒꯤ ꯆꯤꯟꯃꯦꯟꯗꯨꯅ ꯂꯩꯔꯒ ꯀꯥꯎꯈꯤꯕ ꯉꯥꯏꯕꯒꯤ ꯃꯇꯧ ꯑꯁꯤꯃꯗꯤ ꯅꯣꯡꯃꯒꯤ ꯃꯤꯇꯣꯞꯅ ꯏꯊꯛꯇ ꯀꯥꯈꯠꯂꯛꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ꯫ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯌꯥꯀꯜꯅ ꯍꯪꯂꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯁꯤꯔꯦ ꯍꯥꯏꯅ ꯂꯧꯁꯤꯔ, ꯁꯤꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯇꯥꯕꯅꯤ꯫ ꯍꯤꯡꯂꯤ ꯍꯥꯏꯅ ꯂꯧꯔꯒꯅ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯆꯞꯆꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯟꯒꯤꯗꯃꯛ ꯅꯥꯈꯩ ꯁꯦꯡꯕ ꯌꯨꯝꯐꯝ ꯑꯃꯗꯤ ꯊꯝꯂꯝꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯆꯠ ꯎꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯏꯄꯥꯆꯥꯁꯤꯡꯗꯤ ꯀꯔꯤ ꯋꯥꯈꯜꯗ ꯍꯤꯡꯂꯝꯒꯅꯤ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯥꯀꯜꯅ ꯑꯔꯣꯏꯕꯗ ꯊꯝꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯃꯤꯇꯩꯒꯤ ꯂꯩꯐꯝ ꯀꯟꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯆꯠꯅ ꯀꯥꯡꯂꯣꯟ ꯆꯠꯅ ꯄꯊꯥꯞꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯥꯔꯠ ꯃꯆꯥ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯅ ꯑꯄꯥꯝꯕ ꯂꯥꯏꯅꯤꯡ ꯆꯠꯄꯗ ꯑꯌꯥꯕ ꯄꯤꯔꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯅꯕ ꯊꯝꯗꯨꯅ ꯏꯔꯥꯠ ꯊꯧꯔꯝ ꯇꯧꯔꯤꯕ ꯂꯥꯏꯐꯝꯁꯤꯡꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯌꯥꯕ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯥꯏꯒꯤ ꯈꯨꯕꯝ ꯀꯌꯥꯗ ꯃꯤꯇꯣꯞ ꯃꯌꯥꯟ ꯆꯥꯒꯤ ꯂꯥꯏꯒꯤ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯈꯨꯕꯝ ꯖꯥꯁꯤꯟꯕ ꯀꯌꯥꯃꯨꯛ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯔꯕꯗꯤ 17 ꯑꯃꯗꯤ 19 ꯁꯨꯕ ꯆꯍꯤꯆꯥꯗ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯕ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯕꯩꯈꯆꯟꯗ꯭ꯔ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞꯀꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯍꯧꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯃꯤꯇꯩꯒꯤ ꯂꯥꯏꯐꯝꯒꯤ ꯑꯁꯦꯡꯕ ꯈꯨꯕꯝꯁꯤꯡꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏꯐꯝ ꯑꯣꯟꯊꯣꯛꯂꯒ ꯏꯔꯥꯠ ꯊꯧꯔꯝ ꯇꯧꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯈ꯭ꯔꯤꯁ ꯀꯨꯝꯖꯥ 1964ꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯕ ꯄꯥꯝꯍꯩꯕꯅ ꯃꯤꯌꯥꯟ ꯂꯝꯕꯣꯏꯕ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯒ ꯂꯧꯊꯣꯛꯔꯒ ꯃꯤꯇꯩꯒꯤ ꯂꯥꯏꯐꯝ ꯀꯌꯥꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏꯐꯝ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯟꯗꯨꯒꯤ ꯂꯥꯏꯐꯝ ꯑꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯃꯤꯇꯩꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯨꯞ ꯀꯌꯥꯅ
ꯃꯤꯇꯩꯒꯤ ꯂꯥꯏꯐꯝ ꯑꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯖꯅꯕ ꯃꯤꯇꯩꯒꯤ ꯂꯥꯏꯒꯤ ꯈꯨꯕꯝ ꯑꯣꯏꯍꯟꯕꯤꯅꯕ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯍꯧꯈꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯍꯥꯏꯖꯕ ꯀꯌꯥꯁꯨ ꯇꯥꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯈꯔ ꯍꯥꯏꯕꯗꯤ ꯌꯨꯄꯤꯗꯗꯤ ꯔꯥꯝꯒꯤ ꯄꯣꯛꯅꯐꯝꯗ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗ ꯁꯥꯔꯝꯕꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯒ ꯉꯁꯤꯒꯤ ꯑꯦꯟꯗꯤꯑꯦ ꯂꯩꯉꯥꯛꯅ ꯑꯁꯦꯡꯕ ꯔꯥꯝꯒꯤ ꯂꯥꯏꯁꯪ ꯆꯥꯟꯅꯅꯕ ꯎꯔꯦꯞ ꯌꯨꯡ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝ ꯈꯔꯒꯤ ꯃꯃꯤꯡ ꯄꯟꯕ ꯇꯥꯔꯕꯗꯤ ꯃꯣꯡꯕ ꯍꯨꯟꯕꯒꯤ ꯂꯥꯏꯐꯝꯗ ꯍꯅꯨꯃꯥꯟꯒꯤ ꯂꯥꯏꯁꯪ ꯃꯍꯥꯕꯂꯤ, ꯍꯤꯌꯥꯡꯊꯥꯡꯒꯤ ꯏꯔꯥꯏ ꯂꯩꯃꯒꯤ ꯂꯥꯏꯐꯝꯒꯤ ꯈꯨꯕꯝꯗ ꯀꯥꯃꯈꯤꯌꯥ, ꯆꯤꯡꯖꯦꯡ ꯅꯥꯔꯜ ꯄꯥꯡꯒꯜꯕꯒꯤ ꯈꯨꯕꯝꯗ ꯂꯥꯏꯐꯝꯗ ꯏꯉꯧꯔꯣꯛ ꯃꯍꯥꯗꯦꯕ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯕꯨ ꯕꯥꯔꯨꯅꯤ ꯃꯍꯥꯗꯦꯕꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯁꯤꯡ ꯑꯁꯤ ꯃꯤꯇꯩꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯈꯨꯕꯝ ꯌꯥꯗꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤꯕ ꯑꯁꯤꯗ ꯉꯁꯤꯒꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯟꯊꯗꯨꯅ ꯔꯥꯝꯒꯤ ꯂꯥꯏꯁꯪ ꯁꯥꯕ ꯌꯥꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯅꯅꯕ ꯍꯧꯔꯛꯄꯗ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯉꯥꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯌꯦꯠꯄ ꯉꯝꯗꯕꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯋꯦꯟꯁꯤ ꯁꯦꯀꯨꯂꯔꯤꯖꯝ ꯆꯠꯄꯒꯤ ꯋꯥꯟꯊꯣꯛ ꯑꯁꯤ ꯂꯥꯏꯟꯐꯝ ꯊꯣꯛꯂꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯝꯒꯤ ꯄꯣꯛꯅꯐꯝꯗ ꯕꯥꯕ꯭ꯔꯤ ꯃꯁꯖꯤꯗ ꯁꯥꯔꯝꯕꯗꯨ ꯂꯧꯊꯣꯛꯂꯒ ꯔꯥꯝꯒꯤ ꯂꯥꯏꯁꯪ ꯁꯥꯕ ꯍꯧꯔꯛꯅꯕ ꯎꯔꯦꯞ ꯍꯣꯌꯨꯡ ꯇꯝꯕꯒꯨꯝ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯁꯤꯡꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯪ ꯁꯥꯔꯤꯕꯁꯤꯡ ꯍꯣꯡꯗꯣꯛꯐꯝ ꯊꯣꯛꯏ ꯈꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯅꯧꯕ ꯖꯤꯄꯤ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ, ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯅꯠꯇꯦ ꯑꯦꯁ ꯕꯔꯃꯅꯤ꯫ ꯀꯥꯏꯔꯧ ꯃꯛꯗꯤꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯀ꯭ꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯑꯔꯥꯕꯗꯤ ꯖꯤꯄꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯆꯦꯠ ꯌꯥꯎꯕ ꯑꯃꯗꯤ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯨꯅ ꯎꯔꯨꯞ ꯑꯃꯁꯨꯡ ꯑꯔꯥꯕꯗꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯀꯔꯤ ꯑꯃꯠꯇ ꯐꯪꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯑꯅꯧꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯗ ꯀ꯭ꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯗꯤꯕ꯭ꯂꯞꯃꯦꯟ ꯀꯃꯤꯇꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯎꯔꯨꯞ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯗꯤꯃꯥꯟ ꯀꯃꯤꯇꯤꯅ ꯍꯪꯂꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯄ꯭रेस ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯗꯤꯃꯥꯟ ꯀꯃꯤꯇꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯣꯏꯕꯝ ꯕꯤꯔꯃꯅꯤꯅ ꯍꯥꯏꯈꯤꯕꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯔꯕꯁꯨ ꯃꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯄꯤꯁꯤꯡꯗ ꯌꯥꯎꯗꯨꯅ ꯂꯤꯂꯣꯡ ꯑꯔꯥꯕꯗꯤ ꯑꯃꯁꯨꯡ ꯎꯔꯨꯞꯀꯤ ꯈꯨꯟꯖꯥꯁꯤꯡ ꯁꯥꯡꯂꯕ ꯆꯍꯤ 90 ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ 2003ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯈꯥꯏꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃ ꯊꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯔꯥꯕꯗꯤ ꯎꯔꯨꯞ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯀ꯭ꯂꯕ 19ꯒꯤ ꯑꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯎꯔꯨꯞ ꯑꯔꯥꯕꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ 19ꯒ ꯄꯨꯟꯅ ꯂꯨꯞ 23ꯅ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯗꯨꯅ ꯊꯕꯛ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯤꯁꯤꯡ ꯍꯦꯟꯗꯣꯛꯅ ꯂꯩꯔꯕ ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯖꯤꯄꯤ ꯑꯃ ꯁꯦꯝꯖꯒꯦ ꯍꯥꯏꯕꯅꯤ, ꯗꯦꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯂꯩꯉꯥꯛꯅ ꯄꯤꯊꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁ꯭ꯀꯤꯝꯁꯤꯡꯗ ꯈꯨꯜ ꯑꯅꯤ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯏꯟꯀꯟꯚꯦꯅꯦꯟꯁ ꯑꯣꯏꯕꯗꯒꯤ ꯁꯥꯡꯂꯕ ꯆꯍꯤ 90 ꯑꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯁꯤ ꯀꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ MLA ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯆꯩꯕꯒꯤ ꯃꯔꯝꯁꯨ ꯆꯥꯗꯦ꯫ ꯆꯠꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯃꯅꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯨꯒꯣꯒꯤ ꯃꯈꯥꯗ ꯀ꯭ꯂꯕ 29ꯅ ꯄꯨꯟꯗꯨꯅ ꯑꯅꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯃꯨꯒꯣꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯒꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯈꯨꯜ ꯀꯌꯥꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕ 19ꯅ ꯄꯨꯟꯗꯨꯅ ꯋꯥꯡꯉꯨ ꯑꯦꯟ ꯅꯥꯄꯦꯠ ꯁꯔꯥꯎꯟꯗꯤꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯧꯕ ꯑꯅꯧꯕ ꯑꯄꯨꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯉꯁꯤ ꯑꯃꯨꯒꯣꯒꯤ ꯑꯣꯐꯤꯁꯇ ꯀ꯭ꯂꯕ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯟꯗꯨꯅ ꯁꯦꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯁꯦꯝꯕꯗ ꯑꯃꯨꯒꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯃꯌꯦꯛ ꯇꯪꯕ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯕꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯌꯥꯎꯈꯤ꯫ ꯉꯁꯤ ꯅꯧꯅ ꯁꯦꯝꯈꯤꯕ ꯋꯥꯡꯉꯨ ꯑꯦꯟ ꯅꯥꯄꯦꯠ ꯁꯔꯥꯎꯟꯗꯤꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯄꯨꯕꯁꯤꯡ ꯑꯗꯨꯗꯤ SSWC ꯋꯥꯡꯉꯨ ꯁꯟꯗꯪꯈꯣꯡꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯍꯃꯣꯝ ꯅꯤꯡꯊꯦꯝ ꯃꯤꯇꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ, LYC ꯂꯥꯏꯈꯣꯡ ꯑꯋꯥꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯣꯟꯖꯦꯡꯕꯝ ꯄ꯭ꯔꯦꯝꯖꯤꯠ ꯃꯤꯇꯩ, SYWC ꯅꯥꯄꯦꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯕ꯭ꯔꯣꯖꯦꯟ ꯖꯨꯝꯂꯦꯝꯕꯝ ꯑꯃꯗꯤ CYDO ꯆꯩꯔꯦꯠ ꯑꯍꯜꯂꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡ ꯑꯣꯏꯅ, ꯃꯣꯗꯦꯜ ꯀ꯭ꯂꯕ ꯋꯥꯡꯉꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯃꯣꯝ ꯕꯤꯅꯣꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ, ꯅꯤꯁꯥ ꯀ꯭ꯂꯕ ꯅꯥꯄꯦꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯊꯣꯛꯄꯝ ꯑꯕꯪ ꯃꯤꯇꯩ ꯑꯃꯗꯤ IKSDO ꯏꯊꯥꯏ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯣꯟꯊꯧꯖꯝ ꯗꯤꯅꯆꯟꯗ꯭ꯔꯅ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ, RSC ꯂꯥꯏꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯊꯧꯅꯥꯎꯖꯝ ꯔꯥꯕꯤꯅ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ, GSSC ꯊꯧꯕꯥꯜ ꯇꯥꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯖꯨꯝꯅꯥꯝ ꯔꯣꯃꯦꯁꯅ ꯑꯦꯁꯤꯁꯇꯦꯟꯠ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ, NYDO ꯅꯥꯄꯦꯠꯇꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯖꯨꯝꯅꯥꯝ ꯑꯣꯖꯤꯠ ꯃꯤꯇꯩꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ, IKSDO ꯏꯊꯥꯏ ꯈꯨꯅꯧꯗꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯁꯣꯔꯥꯝ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯁꯥ ꯀ꯭ꯂꯕ ꯅꯥꯄꯦꯠꯇꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯍꯥꯎꯕꯤꯖꯝ ꯃꯅꯤꯁꯣꯔ ꯃꯤꯇꯩꯅ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ,
CCYC Sadong Pokpi Secretary when Lakiba Ninthosum Chakrabarti Publicity Secretary Model Club Wangudaki Executive Member when Lakiba Lystrom Bermani Amadi RCD or Borayang Bege Secretary when Lakiba Razi Khan Assistant Publicity Secretary when a Kanke Executive Member when a Bioitarasu Kanki and Amukoki Secretary Organization in charge na Tadorokwa Cherolas na Pongdorakle Makatarakba Atopabau Amadana Tasiki Kundaki Kuntra for Manipur su political party Taragamato Punsin to Kongjang Sankani Haila Tokre Bharat Bombaki when the BJP Legak Sasan game up the Tasiki Kundaki Kuntra Power Sanction Gadaba Kongjang Gimanung Chanda Manipur su political party Taragamato Punsin to Kongjang Sankani Haila Tokre BJP Legak Simiam Isu Palagani and a Kongjang Lautopi Power from the Dr. Moyang Tem Darana Fondokre Nasi Congress Bahon the CPIM ANC NCP BSP AITC AIFV RSP ZDS MPP MDP RJA Muching Pundula Hiramasiga Marilena Paugi Mifama Pangtoke Madura Dr. Narana Makatana High India Asi Democracy Set by Secularism the Miamda Miamna Salibalibaka Adobo BJP Legak Lapati Dictator Tong Chatan Toning Ba Makoya Pamba Pangtoke Langakasi Mok the Wanga Luba Misam the Gihora Pami Pova and a setan Bagitong Satari COVID ke wana raba mata masih pura mati thau ki mamal atia pak no wakan badage miam han thabi de kongjeng sangsila bajunga si bawa tapi dan laire asigma miam ki isu pa democracy mo masak thin ba BJP lengak asigi meuk ta bharat pumba ki wana political party taragama panna tha asigi kundagi kuntra phaw kongjeng sangsen gadori kongjeng asi manipur su opposition party taragama thoina sangsen gani masida miam su sarup ya biu aige maragasi housing hakim mamang da fangi pa pauda manipur da ngasi miui chamagani fu COVID-19 positive hoiduna Marina Lakhitre, Nasi Lakitaba, Makoi Mari, Asi Taraga COVID-19 Sen Kiba Manipurge. Upon Bamasing, listing Ambasaripan contra Yokre. Professor Nepram Sanjibna Rimsky, Superintendent Oire. Rimsky Plastic and Reconstructive Surgery Head Wariba Professor Nepram Sanjib Singh Rimsky, Regular Medical Superintendent Oire. Government of India Health and Family Welfare Secretary Selection Committee na recommend Torokpaki matungina mahapor Rimsky Medical Superintendent oina kalakibane. Loida na masigi matang the Rimsky Deputy Director Administration na su order mathokre. Arayo the content sing asigi marway babaw khar asi babaw damjariba Mariba Local News YouTube channel amati Facebook page asirage. Yang biri popon mokpathaga sari channel asana tom the kajarabati subscribe tawbi tribes na subscribe tawbi mulwena like and share tawbi skawi gnupna mapo abokata thaga sari.